Hi ma'am ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯑꯩꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔꯛꯑꯦ ꯉꯁꯤꯗꯤ ꯆꯥꯛꯁꯦ ꯑꯗꯨꯝ ꯆꯥꯃꯟꯗꯅ ꯉꯁꯤꯗꯤ ꯆꯥꯛꯁꯦ ꯆꯥꯔꯔꯣꯏꯒꯦ ꯑꯇꯣꯞꯄ ꯑꯃ ꯇꯧꯔꯒꯦꯅ ꯉꯁꯤꯗꯤ ꯁ꯭ꯄꯥꯏꯁꯤ ꯅꯨꯗꯜꯁꯦ ꯈꯔ ꯍꯧꯔꯒ ꯄꯨꯖꯔꯛꯑꯦ ꯉꯁꯤꯗꯤ ꯑꯗꯨꯗꯨꯒ ꯁꯤꯗ ꯆꯤꯛꯀꯟ ꯂꯣꯂꯤꯄꯣꯞ ꯑꯅꯤꯒ ꯍꯥꯞꯆꯜꯂꯦ ꯑꯩꯗꯤ ꯌꯥꯝ ꯆꯥ ꯉꯝꯃꯣꯏꯗꯕꯅꯤꯅ ꯑꯩ ꯉꯝꯒꯗꯕ ꯆꯥꯡꯗ ꯍꯥꯞꯆꯔꯦ ꯑꯗꯨꯒ ꯁꯤꯗ ꯂꯦꯇꯨꯁ ꯃꯅꯥꯁꯤꯒ ꯌꯣꯝꯃꯒ ꯆꯥꯊꯔꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯑꯗꯨꯝ ꯆꯥꯕ ꯍꯧꯖꯤꯟꯖꯔꯒꯦꯀꯣ ꯉꯁꯤꯗꯤ ꯌꯥꯝ ꯍꯥꯎꯗꯣꯏꯖꯥꯠꯅꯤ ꯃꯅꯝꯁꯤꯁꯨ ꯋꯥꯎ ꯇꯥꯔꯦ ꯃꯌꯥꯝ ꯆꯥꯁꯤꯟꯖꯔꯒꯦ ꯃꯅꯤꯡ ꯑꯁꯤ ꯕꯪ 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 ꯀꯥꯔꯤ ꯂꯣꯏꯗ ꯉꯥꯏꯔꯤꯕꯅꯤ ꯁꯤꯗ ꯌꯣꯝꯊꯔꯒ ꯑꯝꯇ ꯍꯦꯛꯇ ꯌꯥꯝꯗꯤ ꯌꯥꯝꯃꯤ ꯀꯝꯗꯧꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩ ꯇꯧꯔꯤꯁꯦ 이만해 가서 너무 많아 무슨 소리 아니 찍고 되면 족갈만 브라 하고네 먹어 사다는 고생한 비야 그냥 굿에 야우르기 때문에 굿에 야우르고 숨어야 돼. 풍어서는 못 살았대. 얌얌해. Luộc tâm nhiều lấy bạc xanh này. Mẹ có tên đây đi hay rồi. Yummy.
slow motion ni sana sikil. Mà ban chỉ có tên tên số quý vị sẽ phụ sẽ muốn được kìa bị jadi semuanya belum jelas kan ya semuanya hesar sini bay tuhพยายามไม่อันนี้ก็แม่งสร้างจะได้แบบพวกกระดูกทางกะหรี่ตัวอยู่ดิ아시지 무슨 걸레고 그냥 싸고 그자 가고 이제 탕 걸레가 만들 놓는데 응? 그야 그래서 무슨 여사에 응? ꯆꯥꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯏꯁꯤꯡ ꯊꯝꯕꯁꯨ ꯀꯧꯔꯝꯃꯦ ꯏꯁꯤꯡꯁꯨ ꯄꯨꯊꯣꯛꯍꯧꯗ꯭ꯔꯦ ꯂꯣꯏꯔꯀꯥꯟꯗ ꯏꯁꯤꯡ ꯊꯛꯀꯦ ꯇꯧꯔꯀꯥꯟꯗ ꯏꯁꯤꯡ ꯌꯥꯎꯔꯝꯗ꯭ꯔꯦ ꯍꯣꯕꯤ 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 ꯇꯧꯕꯗ ꯅꯝꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯇꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯉꯁꯤꯒꯤꯗꯤ ꯁꯨꯝ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯗꯨꯒ ꯅꯦꯛꯁꯇ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔ ꯂꯥꯛꯆꯔꯒꯦꯀꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ